Okay, Manipuri Youth Front of Assam na hojik Manipur thokliba community anigi marakta thokliba violence asi athuba matamda shanti purakpa oibiu haina koi maifana su koi mapugi pam thungi jabaga loina Kendra Sarkar amasung Rajya Sarkar da kanglubani ki irang asi athuba matam loisinbiu loina mapan Manipur da leiba Manipuri koina Assam da khundariba sinau singnam we Manipur tholiba kangpi irang asiga mai lena tonga tongamba masa masa gi mot phungdong aduna statement pithongnaba tawbidabida apunbagi khunai asigi Manipuri phuruk asigi apunbagi lingjen amaga chap mana leminanabagi damakta lagliba June tha asigi tang punga mathoi punga matabada Benakandi da leiba Sorbarak ki community hall da miyamgi amadi Barak Tampang amasung Assam da leiba tongan tongamba civil society organization gi luchingba singa punna phaminaduna Assam da leiba Manipuri akoisu Manipur ima lepa ka thokliba kanguki irang asida kari tawba jai kari akanba phib lepa jai habagi khanane nabagi khudong sabama lomine siaduna Manipuri Youth Front of Assam na miyam gi yoga mipam asi kaujunna ahakpa wareba ma leminraga ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯄꯥꯛ ꯏꯖꯥꯗꯒꯤꯗꯃꯛꯇ ꯑꯀꯟꯕ ꯑꯍꯛꯄ ꯋꯥꯔꯦꯞ ꯑꯃ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯄꯦꯝ ꯑꯃ ꯀꯧꯖꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯂꯥꯛꯄꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯕꯨ ꯀꯟꯕꯗ ꯃꯤꯌꯥꯝꯒꯤ ꯄꯨꯝꯅꯃꯛꯀꯤ ꯁꯔꯨꯛ ꯌꯥꯕꯤꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯩꯄꯥꯛꯀꯤ ꯃꯌꯥꯝꯒꯤꯗꯒꯤ ꯃꯤꯌꯥꯝꯅ ꯅꯣꯛꯅ ꯅꯤꯡꯁꯤꯡꯖꯔꯤ